ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯑꯕꯦꯝꯃ ꯂꯨꯋꯥꯡ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯁꯅꯥꯍꯟꯕꯤ ꯃꯥꯡꯒꯣꯜꯒꯤ ꯖꯨꯔꯤ ꯃꯈꯥꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯤ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯁꯣꯟꯖꯔꯤ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ ꯏꯃꯥꯗꯤ ꯌꯥꯝꯅ ꯋꯥꯔꯦꯗ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ ꯄꯤꯕꯥ ꯑꯍꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯄꯤꯕꯥ ꯑꯍꯟꯅ ꯃꯃꯥ ꯅꯪꯕꯨ ꯌꯥꯔꯦꯗ ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦꯅꯦ ꯅꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦ ꯏꯆꯥꯗꯨ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯇꯝꯃꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯈꯔ ꯆꯥꯎꯊꯣꯛꯑꯣꯕ ꯁꯅꯥꯍꯟꯕꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯃ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯂꯤ ꯄꯤꯕꯥꯟꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ ꯀꯔꯤꯒꯤ ꯑꯋꯥꯕ ꯈꯪꯂꯣꯏꯗꯣꯏꯕꯅꯣ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯖꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯄꯥꯔꯤꯅ ꯃꯃꯥ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯕꯕꯥ ꯅꯪꯁꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯅꯤꯗꯣ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯅꯩ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯆꯥꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯥꯔꯤꯅ ꯃꯃꯥ ꯅꯪꯁꯨ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯑꯉꯥꯡꯒ ꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯛꯈꯤ ꯁꯅꯥꯍꯟꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯍꯥꯛꯀꯤ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯊꯥꯔꯤꯛꯇꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯄꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯊꯥꯔꯤꯛꯅ ꯏꯕꯦꯝꯃ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯇꯨꯡꯂꯣꯝꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ ꯑꯌꯨꯛꯁꯤꯗ ꯏꯗꯣꯝꯆꯥꯅ ꯍꯥꯊꯨ ꯆꯦꯜꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯗꯨꯗ ꯊꯥꯔꯤꯛꯅ ꯕꯦꯝꯃꯗꯣ ꯉꯔꯥꯡ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯋꯥꯟꯊꯈ꯭ꯔꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯆꯩꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩꯔꯦ ꯉꯔꯥꯡꯅ ꯂꯥꯛꯅꯕꯁꯨ ꯌꯥꯕꯅꯤ ꯅꯣꯏ ꯀꯀꯥꯒ ꯑꯩꯒꯗꯤ ꯃꯥ ꯂꯥꯛꯅꯕꯗꯅꯦ ꯂꯩꯔꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯝꯊꯪꯅꯕ ꯃꯣꯏ ꯈꯔ ꯀꯧꯔꯨꯗꯨꯅ ꯐꯝꯍꯧꯔꯤ ꯅꯪꯒꯤ ꯀꯀꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯍꯧꯔꯤ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯤꯜꯂꯛꯂꯤꯕꯅꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯑꯩꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯄꯨꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯃꯥꯗ ꯏꯃꯥ ꯑꯩ ꯏꯗꯣꯝꯆꯥ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯅꯪ ꯑꯃꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯗꯕꯅꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯊꯥꯔꯤꯛꯀ ꯑꯅꯤ ꯑꯗꯣ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯂꯥꯛꯄꯅ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯩ ꯊꯥꯔꯤꯛ ꯍꯣꯏꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒ ꯊꯣꯡꯒꯥꯜ 5-6 ꯂꯥꯞꯅꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯕꯦꯝꯃꯗꯣ ꯁꯥꯎꯕ ꯍꯦꯟꯀꯠꯂꯛꯏ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯗꯨ ꯎꯕꯒ ꯈꯪꯂꯩ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯦ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯗꯣꯝꯆꯥ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯃꯁꯤꯗꯒꯤ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯍꯦꯛꯂꯨꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯗꯨꯒ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒꯗꯣ ꯄꯤꯔꯦ
ꯄꯤꯔꯛꯏꯕ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯕꯦꯃꯒꯤ ꯃꯁꯥꯗ ꯀꯟꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯃꯗꯣ ꯌꯥꯝꯅ ꯍꯧꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯁꯛꯐꯝꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯤꯟ ꯃꯨꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯐꯥꯔꯝꯕꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯅꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯇꯧꯔꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯇꯨ ꯆꯨꯡꯉꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏ ꯐꯠꯇꯕ ꯂꯥꯏ, ꯅꯪꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯑꯩꯅ ꯉꯝꯒꯗꯕ ꯄꯣꯠ ꯑꯣꯏꯅ ꯍꯥꯏꯌꯨ, ꯑꯩ ꯄꯤꯒꯦ꯫ ꯃꯗꯨꯗ ꯕꯦꯃꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯒꯤ ꯏ ꯊꯛꯀꯦ, ꯃꯤ ꯃꯀꯣꯛ ꯆꯥꯒꯦ꯫ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯕꯦꯃꯗ ꯐꯥꯔꯝꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯅꯩ꯫ ꯑꯉꯟꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯐꯥꯎꯅꯩ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯗꯣꯝꯆꯥ, ꯂꯥꯏꯁꯦ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯈꯣꯏꯔꯝꯃꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯅꯝꯁꯤꯟꯈ꯭ꯔꯒꯦ, ꯀꯔꯤꯁꯨ ꯇꯧꯗꯅꯕ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯔ ꯁꯦꯟꯅꯔꯝꯃꯣ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇ ꯍꯥꯏꯔꯛꯂꯤ꯫ ꯊꯥꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯑꯗꯣ ꯆꯦ ꯑꯃꯗ ꯏꯁꯤꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ, ꯂꯥꯏꯒꯤ ꯄꯣꯠ ꯆꯩꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯩꯍꯧꯅꯕ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯕꯦꯃꯗꯤ ꯃꯄꯥꯒ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯅ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯁꯣꯜꯂꯝꯕ ꯂꯩꯋꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯕꯤ ꯇꯃꯨꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯇꯧꯕꯕꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯁꯤꯅꯁꯨ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯈꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯥꯡꯐꯩ ꯆꯠꯈꯤ, ꯏꯆꯥꯁꯤꯡꯁꯨ ꯑꯩꯅ ꯇꯧꯕꯗꯣ ꯈꯪꯗꯧ ꯅꯠꯇꯦ꯫ ꯍꯌꯦꯡꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯇꯨꯅ ꯑꯩꯅ ꯇꯝꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯇꯝꯍꯧꯒꯦ꯫ ꯐꯅꯌꯥꯝꯅꯗꯤ ꯑꯩꯁꯨ ꯍꯩꯔꯕꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ꯫ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯈꯨꯜꯒꯤ ꯑꯍꯜ ꯅꯍꯥ ꯈꯔ ꯊꯥꯔꯤꯛꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯈꯣꯏꯗ ꯂꯦꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯈꯔꯗꯤ ꯐꯥꯎꯅꯩ꯫ ꯃꯗꯨꯗ ꯊꯥꯔꯤꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏ, ꯃꯃꯥ, ꯅꯪ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯨꯔꯦꯀꯣ? ꯃꯗꯨꯗ ꯊꯥꯔꯤꯛꯅ ꯍꯣ ꯁꯨꯔꯦ ꯁꯨꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ, ꯏꯕꯦꯝꯃ, ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯕꯦꯃꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯃꯆꯤꯟꯕꯥꯟꯒꯗꯣ ꯃꯨꯁꯤꯟ ꯃꯨꯈꯩ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯁꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕꯗ ꯂꯥꯎꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯑꯁꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯩ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯇꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯕꯦꯃꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯤꯗꯨꯅ ꯆꯪꯗ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯕꯦꯃꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯕꯦꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯐꯥꯈꯤ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯕꯦꯃ ꯐꯥꯕ ꯌꯥꯎꯔꯤ꯫ ꯕꯦꯃꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈꯤꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ, ꯏꯗꯣꯝꯆꯥ, ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯄꯣꯔꯛꯑꯣ, ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯁꯨꯃꯥꯡꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ,
ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯕꯦꯝꯃꯒꯤ ꯃꯁꯥꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯕꯦꯝꯃꯕꯨ ꯐꯥꯕꯤꯒꯗꯕꯅꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯕꯦꯝꯃꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯒ ꯕꯦꯝꯃꯗꯣ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦꯟꯗꯧꯒꯤ ꯇꯧꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯁꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯀꯟꯅ ꯁꯣꯜꯂꯤ꯫ ꯃꯁꯥ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯔꯛꯂꯤ꯫ ꯕꯦꯝꯃꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯠꯈꯥꯏꯕ ꯊꯤꯟꯒꯥꯏꯕ ꯀꯌꯥ ꯇꯧꯔꯛꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯤ ꯀꯞꯄ ꯅꯣꯛꯄ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯕꯦꯝꯃꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯅ ꯑꯀꯤꯕ ꯐꯪꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯂꯗꯨꯅ ꯌꯥꯡꯀꯣꯛꯇ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯍꯥꯞꯇꯨꯅ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯕꯦꯝꯃꯗꯣ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯥꯟꯊꯣꯛꯇꯧꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯦꯝꯃꯗꯣ ꯐꯥꯅꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯝꯗꯨꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯣꯟ ꯀꯌꯥ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯅꯥꯊꯩꯗꯨꯅ ꯂꯩꯋꯥ ꯑꯗꯣ ꯊꯨꯅ ꯁꯣꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯗꯨꯅ ꯃꯅꯤꯡꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯕꯦꯝꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯕꯦꯝꯃꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯉꯁꯤꯁꯤꯃꯗꯤ ꯈꯔ ꯂꯦꯛꯄꯤꯌꯨ, ꯃꯈꯣꯏ ꯑꯍꯨꯝꯗꯪ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩꯗ ꯂꯥꯛꯈꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯃꯌꯥꯝꯗ ꯃꯍꯥꯛꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯋꯥ ꯑꯁꯦ ꯃꯌꯥꯝꯗ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝꯁꯦ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯛꯄꯗ ꯄꯨꯡꯗꯤ 10:30 ꯇꯥꯗꯧꯔꯝꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯗꯣ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯃꯥꯗ ꯇꯨꯝꯗ꯭ꯔꯤꯕꯣ ꯏꯃꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅꯁꯨ ꯇꯨꯝꯗ꯭ꯔꯤ, ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯇꯥꯆꯧꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯇꯨꯝꯈꯤꯗ ꯉꯥꯏꯔꯤꯕꯅꯤ, ꯅꯌꯥꯝꯕꯁꯨ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ꯫ ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ, ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤ ꯑꯣꯏꯕꯁꯤꯗ ꯇꯧꯕꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯇꯧꯔꯔꯣꯏꯗ꯫ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯅ ꯌꯥꯗ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯄꯥꯝꯗꯦ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯤ ꯏꯃꯥ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ 12ꯒꯤ ꯄꯨꯡꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯤ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯂꯩ꯫ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯊꯝꯃꯤ꯫ ꯀꯥ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯥꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯨ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯏ꯫ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯁꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕꯦꯝꯃꯗ ꯆꯪꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯑꯣꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫
ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯔꯛꯄ ꯑꯁꯤꯒꯤꯅꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯏ ꯌꯦꯡꯕ ꯑꯣꯏꯔꯕꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯉꯥꯛꯇ ꯌꯦꯡꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯄꯣꯠꯁꯦꯝ ꯇꯧꯕ ꯃꯤꯉꯣꯟꯗ ꯂꯥꯏ ꯊꯥꯖꯤꯟꯕ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯕꯨꯠ ꯊꯥꯖꯤꯟꯕ ꯇꯧꯏ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯐꯕ ꯅꯨꯡꯗꯗꯤ ꯃꯥꯃꯨꯛ ꯐꯠꯇꯕ ꯂꯩꯇꯕ ꯃꯤꯁꯛꯅꯤ ꯃꯥꯒꯤ ꯐꯠꯇꯕ ꯑꯁꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯥꯕꯨ ꯈꯨꯜ ꯃꯤꯌꯥꯝꯅ ꯌꯦꯡꯈꯤꯗꯕꯅꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯨ ꯍꯌꯦꯡꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠꯂꯒꯦ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯂꯤꯛꯂꯥꯏꯗꯨ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯊꯥꯔꯕ ꯃꯇꯨꯡ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯟꯐꯨꯡ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯁꯅꯥꯍꯟꯕꯤ ꯍꯣꯏꯒ ꯃꯈꯣꯏꯒ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯣ ꯂꯤꯠꯇꯨꯅ ꯁꯅꯥꯍꯟꯕꯤ ꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯐꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯁꯝꯕꯜ ꯑꯗꯣ ꯂꯤꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟꯒꯤ ꯌꯨꯝꯗ ꯑꯌꯨꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯕꯣꯔꯃꯤꯁꯇ꯭ꯔꯤ ꯊꯣꯏꯕꯗꯣ ꯂꯥꯛꯏ ꯑꯗꯨꯒ ꯀꯧꯔꯤ ꯄꯤꯕꯥꯍꯟꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯥꯏ ꯄꯤꯕꯥꯍꯟ ꯉꯁꯤꯗꯤ ꯊꯕꯛꯇꯨ ꯑꯌꯨꯛꯇ ꯑꯣꯏꯅ ꯁꯨꯔꯨꯔꯁꯤ ꯍꯣꯔꯦꯟ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯅꯪꯁꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯆꯥꯛꯇꯤ ꯑꯥꯗ ꯑꯣꯏꯅ ꯆꯥꯗꯧꯅꯤꯀꯣ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅꯁꯨ ꯍꯣꯏ ꯇꯥꯗ ꯑꯩ ꯏꯁꯥ ꯏꯔꯨꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯉꯣꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯑꯁꯦ ꯂꯨꯄꯥ 10ꯁꯦ ꯍꯣꯔꯦꯟ ꯏꯆꯥꯒꯤ ꯇꯟ ꯆꯥꯅꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯕꯤꯔꯝꯃꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯑꯥꯗ ꯆꯥꯔꯅꯤ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥꯗ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯊꯣꯡꯒꯥꯜ ꯂꯣꯝꯗ ꯊꯣꯛꯈꯤ ꯁꯅꯥꯍꯟꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯅꯅꯕ ꯇꯧꯔꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯍꯣꯏꯒ ꯂꯤꯛꯂꯥꯏ ꯍꯣꯏꯒ ꯈꯨꯜ ꯊꯪꯅꯩ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯄꯨꯡ ꯑꯁꯦ 9 ꯇꯥꯔꯛꯀꯗꯧꯔꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯅꯥꯅ ꯏꯃꯥ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤ ꯈꯪꯗꯕꯗꯣ ꯇꯧꯅꯨꯀꯣ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯍꯥꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯅꯦ ꯏꯁꯧ ꯇꯧꯔꯛꯀꯅꯨ ꯅꯆꯤꯟ ꯅꯧꯄꯥ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯊꯣꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯥꯡꯒꯣꯟꯗꯒꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯕꯨ ꯀꯧꯏ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯉꯁꯤꯗꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯣ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯂꯤꯛꯂꯥꯏꯗꯨ ꯁꯨꯔꯨ ꯃꯨꯔꯨ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯂꯛꯎ ꯑꯩꯁꯨ ꯅꯪꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯣ ꯇꯥꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯇꯥꯃꯨꯅ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯁꯥꯎꯔꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯌꯥꯝꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯏꯃꯥꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯇꯥꯃꯨꯒꯤ ꯋꯥ ꯑꯗꯨ ꯂꯤꯛꯂꯥꯏꯁꯨ ꯃꯥꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯒ ꯇꯥꯃꯨꯅꯒ ꯑꯁꯨꯝꯃꯥꯏꯅꯒ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯁꯥꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯑꯋꯥꯕ ꯄꯤꯕ ꯍꯦꯟꯅ ꯄꯥꯝꯂꯛꯈꯤ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯁꯦ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ
ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯍꯥꯛꯅ ꯕꯤꯕꯥꯍꯟ ꯈꯣꯏꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤ ꯄꯣꯠꯂꯣꯏꯐꯝꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯇꯥꯛꯑꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯆꯥ ꯁꯛꯍꯦꯟ ꯁꯅꯥꯗꯣ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯃꯃꯥ ꯊꯤꯕ ꯈꯪꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯀꯥꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯑꯐꯕ ꯊꯕꯛꯀꯤ ꯂꯥꯛꯄ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯁꯨꯝꯅ ꯁꯛꯍꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯂꯩꯔꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯛꯍꯦꯟ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗ ꯑꯔꯨ ꯑꯔꯨꯕ ꯂꯩꯋꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯦ ꯑꯩꯅ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯃꯥꯗꯪ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯊꯣꯡꯒꯥꯜꯗꯒꯤ ꯊꯥ ꯂꯩꯃꯗꯣ ꯆꯪꯂꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃ ꯆꯪꯂꯛꯄ ꯎꯕꯗ ꯏꯃꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯌꯥꯝꯅ ꯊꯥꯖꯗꯤꯌꯦ ꯏꯃꯥꯅ ꯅꯆꯥꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯧꯅꯁꯤꯒꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ ꯊꯥ ꯂꯩꯃ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯃꯇꯣꯟꯒꯁꯨ ꯄꯤꯛꯂꯤꯉꯩꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯂꯩꯃꯇꯣꯟꯅ ꯏꯇꯥ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯉꯁꯤ ꯏꯇꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯁꯨ ꯏꯇꯥꯒꯤꯗ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ ꯏꯆꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯍꯥꯟꯕ ꯂꯥꯏ ꯇꯣꯡꯕ ꯍꯧꯔꯛꯄꯗ ꯏꯇꯥ ꯅꯪꯅ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥ ꯂꯩꯃꯅ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯗꯧꯔꯤ ꯈꯨꯜꯗꯨꯒꯤ ꯑꯍꯜ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯇꯧꯕꯤꯌꯨꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯦ ꯂꯥꯏꯒꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯁꯨꯅ ꯇꯥꯛꯈꯤꯕꯅꯤ ꯃꯥꯕꯨ ꯑꯩꯅ ꯌꯥꯎꯍꯟꯅꯤꯡꯗꯅ ꯑꯩꯁꯦ ꯍꯦꯛꯇ ꯏꯆꯥꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯉꯥꯏꯈꯣ ꯏꯇꯥ ꯍꯥꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯆꯥ ꯈꯤꯇ ꯂꯣꯜꯂꯨꯆꯣ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯆꯥ ꯂꯣꯟꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯊꯣꯔꯛꯑꯒ ꯁꯥꯟꯅꯔꯁꯤ ꯏꯇꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯃꯗꯨꯗ ꯊꯥ ꯂꯩꯃꯁꯨ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯇꯥ ꯏꯕꯦꯝꯃ ꯌꯥꯝꯅ ꯂꯨꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯇꯥ ꯑꯩ ꯄꯥꯈꯨꯝ ꯄꯤꯕ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯅꯔꯤ ꯂꯩꯃꯇꯣꯟꯅ ꯅꯪꯒꯤꯗꯤ ꯅꯆꯥꯁꯤꯡꯗꯨ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯟꯕ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥ ꯂꯩꯃꯅ ꯏꯆꯥ ꯅꯨꯄꯤ ꯑꯍꯜꯒ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯄꯥꯜꯂꯦ ꯏꯆꯥ ꯑꯇꯣꯝꯕꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯟꯗ꯭ꯔꯤ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯋꯥꯕꯗ ꯂꯣꯏꯔꯄꯣꯠꯅꯤꯗ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯗꯨꯅ ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯂꯦꯝꯕꯒ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯊꯥ ꯂꯩꯃꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯊꯥ ꯂꯩꯃꯗ ꯆꯥ ꯑꯗꯣ ꯄꯤꯔꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯕ ꯃꯥꯜꯂꯤꯗ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯊꯥ ꯂꯩꯃꯅ ꯅꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯅꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯊꯥ ꯂꯩꯃꯅ ꯉꯁꯥꯏ ꯃꯃꯥꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯆꯥꯅꯨꯄꯥ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯊꯥ ꯂꯩꯃꯁꯨ ꯍꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯃꯥ ꯂꯩꯃꯇꯣꯟꯗ ꯌꯦꯡꯉꯤ ꯂꯩꯃꯇꯣꯟꯅꯁꯨ ꯃꯆꯥꯅ ꯌꯦꯡꯂꯛꯏꯕꯗꯣ ꯈꯪꯂꯤ ꯑꯗꯨꯅ ꯂꯩꯃꯇꯣꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣꯅꯦ ꯍꯥꯏꯅ ꯃꯗꯨꯗ ꯊꯥ ꯂꯩꯃꯅ ꯅꯨꯃꯤꯠ 5ꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ
ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯀꯨꯏꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯦ ꯌꯥꯎꯔꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯩ꯫ ꯍꯟꯗꯛ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯃꯁꯥꯗ ꯆꯤꯡꯅꯖꯔꯤꯕꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯍꯥꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯪꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯂꯩꯃꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ, ꯍꯌꯦꯡꯁꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯍꯔꯥꯎꯕ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯂꯩꯃꯅ ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯏꯇꯥꯅ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ꯫ ꯊꯥꯂꯩꯃꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯊꯣꯡꯒꯥꯜꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯍꯌꯦꯡ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯂꯩꯃꯇꯣꯟ, ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯕꯨꯡ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯍꯨꯝꯗꯪ ꯂꯩꯖꯕꯅꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯕꯦꯝꯃ ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯦ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯂꯦꯝꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒꯤ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯥꯂꯦꯝꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯂꯣꯏꯔꯕꯅꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯏꯕꯦꯝꯃꯒꯤꯁꯨ ꯑꯣꯖꯥ ꯑꯣꯏꯔꯤꯕꯤ ꯊꯥꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯕꯅꯤꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯅꯤ, ꯃꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯥꯂꯦꯝꯅ ꯏꯃꯥ ꯍꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯀꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟꯒꯤ ꯏꯃꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯒꯤ ꯁꯅꯥꯍꯟꯕꯤꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤ꯫ ꯄꯤꯕꯥꯍꯟꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯁꯦꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯃꯤ꯫ ꯄꯥꯔꯤ ꯆꯍꯤ 9 ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯄꯥꯔꯤꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯏꯟꯁꯥꯡ ꯁꯦꯝꯕꯅꯤꯅ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯌꯥꯝꯅ ꯍꯥꯎꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯎꯔꯅꯤ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯔꯤꯅ ꯑꯗꯨꯗꯤ ꯑꯩ ꯕꯕꯥꯗ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯇꯤ ꯃꯄꯥꯗꯨ ꯐꯃꯨꯡꯗ ꯂꯩ ꯈꯪꯗꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯃꯄꯥꯕꯨ ꯀꯧꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯦꯅꯥꯈꯥꯒꯤ ꯇꯃꯨ ꯍꯣꯏꯒ ꯇꯥꯏꯅꯕ ꯁꯝꯕꯜ ꯈꯥꯕ ꯑꯗꯣꯝꯗ ꯑꯃꯨꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ꯫ ꯃꯗꯨꯗ ꯄꯥꯔꯤꯗꯣ ꯃꯄꯥ ꯑꯣꯏꯔꯨꯕꯩ ꯈꯟꯗꯨꯅ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯏ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯣ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯥꯔꯤꯅ ꯀꯞꯄꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯎꯔꯦ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯝꯃꯒ ꯆꯠꯈꯤꯕꯣꯏꯅ ꯇꯧꯕꯗꯨ꯫ ꯄꯤꯕꯥꯍꯟꯅ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯄꯥꯔꯤꯗꯤ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨ ꯃꯌꯥꯏ ꯀꯥꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯊꯍꯟꯗꯨꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯄꯤꯕꯥꯍꯟꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯆꯥ ꯑꯃꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯕꯨ ꯑꯃꯨꯛ ꯏꯊꯥꯗꯒꯤ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯃꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯞꯄꯁꯦ ꯊꯦꯝꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯄꯥꯔꯤꯗꯣ ꯀꯞꯅ ꯃꯃꯥ ꯑꯩꯒꯤ ꯇꯨꯡꯗ ꯃꯨꯁꯤꯟꯃꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯦꯅꯈꯥꯗ ꯃꯤ ꯆꯦꯟꯕꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯔꯤꯗꯣ ꯀꯞꯄꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯄꯤꯕꯥꯍꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯩꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯁꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯨꯒꯦ, ꯅꯃꯥꯅ ꯆꯠ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯌꯧꯍꯟꯗꯕꯤꯗ ꯏꯃꯨꯡꯗꯒꯤ ꯊꯥꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗ
ꯃꯥꯡꯒꯣꯜ ꯍꯦꯛ ꯆꯧꯕꯒ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯕꯗꯣ ꯕꯤꯕꯥꯍꯟꯁꯨ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯖꯨ ꯂꯨꯈꯥꯝ ꯑꯗꯣ ꯊꯨꯅ ꯊꯥꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯈꯨꯖꯨ ꯂꯨꯈꯥꯝ ꯊꯥꯕꯗꯒꯤ ꯄꯥꯔꯤꯗꯣ ꯀꯞꯄ ꯈꯔ ꯐꯔꯦ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯕꯤꯕꯥꯍꯟꯗ ꯍꯥꯏꯔꯛꯏ, ꯏꯆꯥ ꯊꯥꯗꯣꯏꯅ ꯁꯤꯔꯝꯗꯥꯏꯗꯁꯨ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ, ꯍꯟꯗꯛꯅ ꯏꯆꯥ ꯄꯥꯔꯤꯕꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯄꯛꯏ꯫ ꯕꯤꯕꯥꯍꯟꯁꯨ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕꯤ ꯇꯥꯃꯣ ꯑꯁꯦ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯨ ꯀꯞꯄꯝꯕꯗꯒꯤ ꯇꯣꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ, ꯃꯈꯣꯏꯒ ꯈꯠꯅꯈꯤꯕ ꯊꯥ 4ꯃꯨꯛ ꯂꯩꯕꯒ ꯏꯆꯥ ꯊꯥꯗꯣꯏꯅ ꯁꯤꯈꯤꯕꯅꯤ, ꯃꯍꯥꯛꯅ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯗꯨꯅ ꯍꯥꯠꯂꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯅꯥꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯦ ꯑꯁꯪꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥ ꯇꯥꯅꯩ꯫ ꯄꯥꯔꯤꯗꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄꯨꯕꯒꯤ ꯋꯥꯗꯅ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯇꯝꯃꯨꯅ ꯈꯟꯖꯩ, ꯑꯩꯒꯤ ꯃꯍꯩꯁꯤ ꯃꯍꯩꯗꯤ ꯌꯥꯟꯕ ꯍꯧꯔꯛꯂꯦꯗꯅ, ꯉꯁꯥꯏ ꯏꯃꯥ ꯂꯤꯛꯂꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯡꯗꯨ ꯑꯩ ꯆꯥꯡ ꯑꯣꯏꯅ ꯇꯧꯕ ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥ ꯅꯨꯄꯥꯅ, ꯏꯃꯥ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯇꯝꯃꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯁꯤꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗꯅꯤ꯫ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯗꯣ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯨꯝꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯁꯤꯡꯕꯨ ꯀꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯍꯨꯏꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯁꯨ ꯈꯪꯂꯦ ꯀꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯂꯤꯛꯂꯥꯏꯅ, ꯉꯁꯤꯗꯤ ꯑꯅꯧꯕ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯃ ꯄꯤꯒꯦ꯫ ꯉꯁꯤꯗꯒꯤ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯁꯦ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯨ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯁꯣꯟꯕꯁꯤꯡꯕꯨ ꯅꯈꯣꯏꯅ ꯅꯝꯗꯨꯅ ꯍꯥꯠꯂꯒ ꯃꯣꯏꯒꯤ ꯊꯋꯥꯏ ꯃꯔꯦꯜꯁꯤꯡ ꯑꯗꯣ ꯄꯣꯔꯛꯎ, ꯑꯗꯨꯒ ꯍꯛꯆꯥꯡꯁꯤꯡꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ, ꯑꯗꯨꯒ ꯃꯥꯏꯀꯩ ꯁꯔꯥꯏ ꯈꯪꯗꯅ ꯄꯥꯏꯅꯈꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯁꯨ ꯑꯉꯛꯄ ꯐꯪꯅ ꯀꯞꯄꯤ, ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯁꯨ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯤ꯫ ꯃꯦꯃꯤꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯦꯃꯤꯆꯥꯁꯨ ꯑꯉꯥꯡꯅ ꯅꯣꯛꯄ ꯀꯞꯄꯁꯤꯡ ꯑꯗꯣ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯕ ꯑꯁꯤꯗ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯎ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯦꯃꯤꯆꯥꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯎꯀꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯦꯃꯤꯆꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯦꯃꯤꯆꯥꯅ ꯃꯈꯣꯜꯁꯦ ꯇꯥꯗꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯎꯀꯦꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯀꯥꯟꯗꯨꯗ ꯇꯥꯔꯛꯏ꯫ ꯎꯀꯦꯜꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯝꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯎꯀꯦꯜꯅ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯒ ꯐꯖꯅ ꯇꯨꯃꯤꯟꯅꯔꯨꯔꯣ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯃꯤꯆꯥꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯝꯊꯕ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕꯗꯨꯅ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯪꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯪ ꯑꯃ ꯃꯪꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄ ꯇꯥꯟꯖꯥꯅꯤ꯫
ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄꯒ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯪꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯀꯧꯕꯒꯨꯝꯁꯨ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯅꯥꯛꯇꯅ ꯁꯛꯐꯝ ꯀꯥꯏꯔꯕ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ, ꯑꯗꯨꯒ ꯂꯌꯥꯝꯗꯨ ꯃꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯎꯕꯒꯤ ꯆꯪꯉꯛꯄ ꯑꯗꯨꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯕꯗꯒꯤ ꯑꯅꯤꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯍꯥꯏꯅ ꯃꯁꯥ ꯑꯗꯣ ꯂꯦꯡꯍꯜꯂꯤ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯇꯨꯅ ꯂꯩ꯫ ꯂꯩꯃꯇꯣꯟꯅ ꯏꯕꯨꯡꯉꯣ ꯏꯁꯤꯡ ꯈꯛꯇ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯃꯃꯥꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯃꯪꯗ ꯑꯀꯤꯕ ꯑꯃ ꯃꯪꯉꯨꯔꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯅꯁꯨ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯄꯨꯡꯁꯦ 5:30 ꯇꯥꯔꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯥꯂꯦꯝꯅ ꯏꯆꯟꯇꯣꯟ ꯅꯕꯨꯡꯗꯤ ꯅꯪꯒꯤ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯌꯥꯝꯅ ꯋꯥꯖꯩꯀꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯆꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯩ ꯑꯣꯏꯍꯧꯅꯤ? ꯑꯁꯤ ꯍꯥꯏꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯥꯆꯧ ꯅꯆꯟꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯇꯝꯕꯤꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯀꯞꯆꯩ꯫ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ, ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝꯗꯦ꯫ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯥꯅꯤ ꯏꯃꯥ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯊꯟꯇ ꯈꯟꯖꯩ, ꯈꯨꯜꯁꯦ ꯑꯋꯥꯕ ꯑꯃꯗꯤ ꯇꯥꯗꯣꯔꯦ꯫ ꯑꯁꯤ ꯈꯜꯂꯒ ꯂꯥꯏꯔꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯃꯥꯒ ꯏꯄꯥꯒꯗ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯔꯤ꯫ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯄꯥꯔꯤꯗꯣ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ, ꯄꯪꯀꯞꯇꯁꯨ ꯀꯞꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯞꯄꯁꯦ ꯑꯃꯨꯛꯇꯗꯤ ꯇꯣꯛꯎꯕ, ꯏꯃꯥ ꯋꯥꯔꯦ꯫ ꯃꯗꯨꯗ ꯄꯤꯕꯥꯍꯟꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯄꯤꯕꯥꯍꯟꯅ ꯃꯃꯥ ꯑꯉꯥꯡꯁꯤ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯕ ꯃꯥꯜꯂꯤ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯏꯆꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦꯅꯦ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯑꯉꯥꯡꯁꯦ ꯅꯪ ꯑꯃꯨꯛꯇ ꯊꯦꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯍꯟꯗ ꯄꯤꯔꯤ꯫ ꯃꯗꯨꯗ ꯄꯤꯕꯥꯍꯟꯅ ꯕꯕꯥꯒꯤ ꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯄꯥꯔꯤꯗꯣ ꯀꯞꯄꯝꯕꯗꯒꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅ ꯃꯄꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏꯕ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯂꯥꯛꯑꯣ ꯆꯠꯁꯦ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯩꯁꯥ ꯈꯔ パꯏꯗꯨꯅ ꯃꯆꯥꯕꯨ ꯄꯤꯕꯥꯍꯟꯅ ꯄꯨꯗꯨꯅ ꯊꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯆꯠꯇꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯕꯥꯍꯟꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯁꯦ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯃꯤꯠꯇꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯕꯥꯍꯟꯅ ꯂꯩꯃꯇꯣꯟꯗ ꯏꯃꯥ ꯁꯤꯗ ꯄꯝꯃꯤꯕ ꯑꯉꯥꯡꯁꯦ ꯉꯔꯥꯡ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯑꯉꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯑꯗꯣ ꯄꯤꯕꯥꯍꯟꯅꯗꯤ ꯎꯔꯤꯕꯅꯤ꯫
ꯂꯩꯃꯇꯣꯟꯅ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪꯗꯤ ꯆꯠꯇꯧꯒꯤ ꯊꯣꯔꯛꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯏ ꯑꯉꯥꯡ ꯀꯞꯄ ꯑꯗꯨꯗ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩ ꯑꯉꯥꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯩꯅ ꯆꯠꯄꯒꯤꯅ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯍꯟꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯐꯝꯍꯜꯂꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯥꯏꯁꯪꯒꯤ ꯃꯥꯡꯗ ꯆꯪꯉꯛꯄ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯛꯏ ꯄꯤꯕꯥꯍꯟꯅ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯞꯄꯅꯁꯨ ꯂꯣꯏꯔꯦ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯥꯏꯁꯪꯗ ꯀꯥꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯒꯠꯂꯝꯕꯗꯣ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯏꯁꯪꯗ ꯍꯥꯟꯅ ꯀꯥꯗꯨꯅ ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯗ ꯀꯥꯗꯨꯅ ꯃꯔꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯖꯤꯡ ꯂꯦꯝꯕꯤꯁꯨ ꯂꯥꯏꯁꯪꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗ ꯌꯦꯡꯉꯛꯄꯗꯗꯤ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯔꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯃꯇꯣꯟꯗꯤ ꯈꯪꯈ꯭ꯔꯦ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯍꯥꯏꯕ ꯑꯗꯣ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯦ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯨ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯥꯗꯨꯗ ꯀꯥꯏꯗꯣꯡꯈ꯭ꯔꯦ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯣ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯏ ꯉꯁꯥꯏꯗꯒꯤ ꯁꯅꯥꯍꯟꯕꯤꯅ ꯄꯝꯃꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯑꯉꯥꯡ ꯑꯗꯣ ꯐꯥꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯅꯠꯇꯕꯤꯗ ꯋꯥ ꯍꯥꯏꯔꯛꯏ ꯑꯩ ꯍꯥꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯅꯅꯕ ꯇꯧꯔꯤ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯨ ꯁꯥꯎꯔꯗꯨꯅ ꯅꯪꯅ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯀꯟꯕ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯈꯨꯠ ꯃꯁꯥꯗꯣ ꯉꯪꯁꯪ ꯉꯥꯡꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯨ ꯄꯥꯈꯠꯂꯛꯏ ꯁꯅꯥꯍꯟꯕꯤꯅ ꯇꯨꯃꯤꯟꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯩꯃꯇꯣꯟꯗ ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯏꯆꯥꯁꯤꯕꯨ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯗ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯂꯥꯏ ꯐꯠꯇꯕ ꯑꯁꯤꯗꯅꯤ ꯑꯁꯤ ꯍꯥꯏꯔꯛꯏ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯎ ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯥꯏ ꯑꯗꯨꯗ ꯍꯪꯕꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯝꯃꯨꯅ ꯊꯥꯔꯛꯄꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯤꯕꯥꯍꯟꯗꯣ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯁꯅꯥꯍꯟꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯀꯩ ꯍꯥꯏꯔꯛꯄꯅꯣ ꯇꯥꯈꯤꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠꯁꯨ ꯇꯧꯔꯛꯏ ꯑꯉꯥꯡ ꯑꯗꯨꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯥꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯃꯥꯅ ꯅꯪꯕු ꯀꯩꯒꯤ ꯊꯥꯔꯛꯄꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯥꯡꯍꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯁꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯗꯣ ꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯇꯝꯃꯨꯅ ꯄꯣꯠ ꯐꯨꯝꯈꯤꯕ ꯑꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯂꯦ ꯋꯥꯁꯤ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯗꯤ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯑꯋꯥꯕ ꯇꯥꯍꯟꯕꯤꯌꯨ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯄꯤꯕꯥꯍꯟꯅ ꯑꯁꯨꯝꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯗ ꯇꯥꯔꯛꯄ ꯑꯁꯨꯝꯅ ꯃꯈꯣꯏꯗꯁꯨ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯉꯥꯏꯈꯣ ꯑꯉꯥꯡꯁꯤꯗ ꯆꯪꯂꯤꯕ ꯂꯥꯏꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯇꯥꯟꯅꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯣ ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯈꯥꯏꯗꯣꯛꯄꯤꯈꯤ ꯑꯁꯨꯝꯅ ꯈꯥꯏꯗꯣꯛꯄ ꯂꯣꯏꯕꯒ ꯂꯩꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯇꯣꯡꯂꯤꯕ ꯏꯁꯣꯔ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯥꯏꯁꯪ ꯃꯃꯥꯡ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ
ꯏꯗꯨꯝꯆꯥ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯆꯠꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯂꯥꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯊꯣꯡꯒꯥꯜꯗꯒꯤ ꯊꯥ ꯂꯩꯃꯗꯣ ꯂꯥꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯊꯥ ꯂꯩꯃ ꯂꯥꯛꯄ ꯎꯕꯗ ꯏꯇꯥ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯗꯨꯅ ꯃꯃꯥꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯊꯥ ꯂꯩꯃꯅ ꯏꯆꯥ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯊꯥ ꯂꯩꯃꯗꯣ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗ ꯌꯦꯡꯉꯛꯏ꯫ ꯄꯥꯔꯤꯗꯤ ꯃꯁꯥ ꯑꯗꯣ ꯋꯥꯕꯅ ꯃꯃꯥꯒꯤ ꯇꯄꯥꯛꯇ ꯍꯤꯞꯄꯤ꯫ ꯂꯩꯃꯇꯣꯟ ꯁꯅꯥꯍꯟꯕꯤꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯄꯥꯔꯤꯗꯣ ꯃꯃꯥ ꯁꯅꯥꯍꯟꯕꯤꯗ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯗꯣ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯈꯣꯏ ꯂꯥꯛꯄꯁꯦ ꯀꯔꯤꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯍꯩꯃꯥ ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ ꯕꯨꯕꯣꯛꯀ ꯆꯥ ꯂꯣꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯕꯥꯍꯟꯅ ꯌꯥꯔꯤꯗ ꯏꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯅꯣꯏ ꯌꯥꯔꯕꯁꯨ ꯏꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯆꯥ ꯂꯣꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯊꯥ ꯂꯩꯃꯗ ꯏꯇꯥ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒ ꯀꯔꯤꯅꯣ ꯐꯅꯕ ꯇꯥꯟꯅꯕꯤꯔꯝꯃꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈꯤꯕꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯊꯥ ꯂꯩꯃꯗ ꯏꯃꯥ ꯅꯆꯥꯁꯤ ꯑꯩ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯆꯥꯒꯤ ꯃꯪꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯊꯥ ꯂꯩꯃꯅ ꯅꯪꯒꯤ ꯃꯪꯗꯨ ꯍꯥꯏꯔꯛꯎ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯩ ꯅꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯏ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯃꯒꯤ ꯃꯪꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯁꯨ ꯑꯀꯤꯕ ꯐꯥꯎꯏ꯫ ꯃꯁꯤꯗ ꯊꯥ ꯂꯩꯃꯅ ꯅꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯊꯜꯂꯅꯤ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯃꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥ ꯂꯩꯃꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯇꯧꯔꯁꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕ ꯍꯥꯏꯕꯕꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯏꯕꯦꯝꯃ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯣ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯊꯥ ꯂꯩꯃꯗꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯈꯨꯜꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯣꯝꯗ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏꯕꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯄꯥꯔꯤꯗꯣ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯏꯃꯥ ꯅꯃꯥ ꯊꯥ ꯂꯩꯃꯗꯤ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯥꯗꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏꯕ ꯆꯥꯗꯣ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯟꯗꯁꯨ ꯄꯤꯔꯤ꯫ ꯄꯥꯔꯤ ꯂꯩꯃꯇꯣꯟꯒ ꯑꯗꯨꯝ ꯂꯩ꯫ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯄꯥꯔꯤꯗꯣ ꯂꯩꯃꯇꯣꯟꯗ ꯕꯨꯕꯣꯛ ꯕꯨꯕꯣꯛ ꯍꯥꯏꯗꯨꯅ ꯅꯞꯄꯒ ꯂꯩ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝꯁꯦ ꯏꯗꯨꯝꯆꯥ ꯍꯣꯏꯅ ꯄꯥꯝꯃꯤꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯒꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯑꯗꯣ ꯏꯔꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯤ ꯈꯪꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯈꯣꯏꯔꯝꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯒꯗꯕꯅꯣ? ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯈꯣꯏꯔꯝꯕꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯄꯤꯕꯥꯍꯟꯁꯨ ꯍꯧꯖꯤꯛ ꯈꯣꯏꯔꯝꯃꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯅ ꯅꯈꯣꯏꯕꯨ ꯄꯩꯁꯥ ꯀꯌꯥ ꯌꯥꯎꯔꯛꯂꯕꯒꯦ ꯀꯣꯟꯅꯔꯗ꯭ꯔꯣ ꯀꯣꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗꯒꯤ ꯄꯨꯈꯣ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯌꯥꯔꯅꯤ ꯏꯅꯦ ꯄꯩꯁꯥꯒꯤꯗꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯕꯥꯍꯟꯅ ꯁꯅꯥꯍꯜꯗ ꯅꯪ ꯑꯉꯥꯡ ꯑꯁꯤꯒ ꯏꯅꯦ ꯍꯣꯏꯒ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯃꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯛꯇꯤ ꯈꯪꯕꯅꯤꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯑꯣꯀꯦꯟꯒ ꯃꯦꯃꯤꯆꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯣꯀꯦꯟꯅ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤ ꯄꯩꯁꯥꯁꯨ ꯐꯪꯉꯛꯀꯅꯤ꯫ ꯄꯩꯁꯥ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯑꯗꯨꯗꯤ
ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯕꯤꯔꯛꯑꯣ ꯃꯃꯥꯒꯤꯁꯨ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯑꯣꯀꯦꯟꯅ ꯍꯣꯏ ꯍꯣꯏ ꯂꯩꯔꯛꯀꯦ ꯅꯪ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯃꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯤꯃꯤꯆꯥꯅ ꯑꯗꯣ ꯌꯥꯝꯅꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯤ ꯑꯣꯀꯦꯟꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯩ ꯊꯦꯡꯗꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯉꯁꯤꯗꯤ ꯇꯥꯃꯨꯗꯣ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯕꯗꯨꯅ ꯇꯧꯏ ꯃꯁꯥꯗꯣ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯁꯨ ꯇꯧꯏ ꯇꯥꯃꯨꯗꯣ ꯀꯩꯅꯣ ngasi aigi isasibu inam nambaduna tawrisibo aduga bibahangi imungsu mi aleiba udi makhoi gisi lai khuramba kaina triba jala makhoina tawragana hen awaba tagadori banisi engun phawri base makhoina soidana oiramgani phai khangani hayengdi imalik lai hoida chatuna watana rudaba yadre ngasi di isase yama nungaitre asi haiduna phamungta ngaihakta pothaba yabra yenge haiduna phamungda sangduna hipli somda laijing lembi hoigi yumdani ngasaidagi bibahanna koichen chenduna laigi pochai singdu langba loiri bibahanna laijing lembida yaradra ima haina hangi laijing lembina yarani haina khomi masidagi bibahanna ima hauji pung 13 di tarae kamaina tawni hairi aduda laijing lembina tangai phadrabadi khoiramba tabani nakoisu yumda handunina asi hairi roda sana anbina leima tonda onsilaga ine aigi izasi ine na lai khoiramba loji phawba khara senabiyu asi haina hairi maruda leima tona hoi hoi noigi to hana pharanaba taw isu se aina hek senaraga loire asumna hairi laijing lembisu lai khairamnaba sem saba haukhre asumna semba saba loraduna lai khoiramba hori adudagi ngasai masangam de haiduna phamungda uirum sarum hiptuna leiribi tamugi masada ifa fajin badona tori mangem hagem nabagum magi manakta musin muba ama sangi tamudo adu ubada masada humang karai lawbasu ngamdi mana lawrabasu makhol amatu thuklamdi somda laijing lembido mamangda thariba mai adudagi amuwa maikhu kaya ama paithuri somdasu tamudo laimusing aduna mahakpu nammaga hatnanaba honarai magi sing laiba haibaduni mahaki machanupina mahakpu haudurakhi asumna machanupina haudurakpa asida tamudo gyan tarai mana gyan tarakpa matamda masa pumba humangak tangairami machanupi aduna kaidoragi ima ngasaidagi tumkhibadagi hawalakte haidana haudokpa lakpani maduda tamuna isase kharangam dabasida aidi tumtharuraba mali asi haiduna walotli mangonda tawriba sing adodi amata haidoklamdi somda laijing lemidu lai khoiramba loire aduga sumna hairi haujikti kashu tawraroi nakhoigi yana khada phumliba poto puthokaga thongal wangmada mai thadu asi haina langjing lemira hairi asumna tawduna lai khoiramba su loikhre bibahan hoisu mayumda hankhre somdana mimichado masada ningjing mangjing tawi haiduna lairi karinu ngasi sibu engonda phawri sibo pambom sina marol ama chongi bani kari buthu aduna tawri sibo asumna masado laita pham khangdi asumna sumhau khibana numidangi matam oirakle okendo arapada thabak ama satlubadagi halakami mana halakpada yamna thengmadi natti numidangi pung 9 tamak tabada mangaidi mana asum lakpada khulgi pukhi macha ado yorakle mana hek jorakpaga pukri aduda mi amana ising sokpagum iru jabagum tawba ado tari okengi wakhalda karino hojing numidang sidabu pukhi sida kanabu origaba aduga pukhi sidadi kana amatna iru jasindadi asi khalduna ngehak leptuna leiri asumna leirambadagi ngarangi makhoigi sumangda tawkhibado khangning ningsing lai asi ningsing lakpada masado tu chungi asumna khalakpasida chatke haiduna makhong thangba hori asumna mahana chatkhige tawbada pukri romdagi magi nupigi khonjalda kori tabiri bro somda mukta lao ai ising chokambane ithanta hanba nungaitre asumna hairakpa asida okendo mamaido phat launa pukri romda onthori maduda ure haujikti makhongna leibak thengdana musin muba ama paibado
ꯑꯗꯨ ꯎꯕꯗ ꯑꯣꯀꯦꯟꯗꯣ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯤ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯑꯁꯤꯗꯗꯤ ꯑꯣꯀꯦꯟꯗꯣ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯂꯦꯡꯕ ꯉꯝꯂꯝꯗꯕꯗꯣ ꯉꯝꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯏꯗꯣ ꯃꯌꯨꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯕ ꯑꯗꯨꯅ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯀꯦꯟꯗꯣ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯃ ꯑꯅꯤꯕꯨꯗꯤ ꯇꯥꯏ ꯌꯨꯝ ꯇꯥꯔꯕꯁꯨ ꯃꯤꯗꯤ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯦ ꯈꯨꯜꯁꯤꯗ ꯇꯧꯔꯛꯏꯕ ꯑꯀꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯀꯦꯟꯗꯣ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯅꯅꯕ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯑꯃꯨꯕ ꯑꯗꯨꯅ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯃꯨꯕ ꯑꯗꯣ ꯁꯥꯗꯣꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯣꯀꯦꯟꯗꯣ ꯃꯃꯤꯠ ꯑꯗꯨ ꯆꯞ ꯆꯨꯡꯈꯠꯂꯛꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯄꯨꯈ꯭ꯔꯤꯗꯣ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯒꯥ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯨꯞꯁꯤꯟꯕ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯕꯗ ꯑꯣꯀꯦꯟꯗꯣ ꯋꯥꯔꯛꯂꯤ ꯍꯟꯗꯛꯇꯤ ꯑꯃꯨꯕ ꯑꯗꯨꯅ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯗꯒꯤ ꯑꯣꯀꯦꯟꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯣꯀꯦꯟꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟꯅꯗꯨꯗ ꯈꯪꯍꯧꯗꯅ ꯑꯣꯀꯦꯟꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯃꯁꯥꯅ ꯈꯪꯖꯔꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯔꯅꯤꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗꯣ ꯅꯤꯡꯁꯤꯡꯖꯔꯛꯏ ꯑꯣꯀꯦꯟꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯣꯀꯦꯟꯗꯣ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯈꯔ ꯐꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯁꯥꯗ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯗꯣꯔꯝꯂꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯏ ꯂꯥꯏꯁꯪ ꯌꯧꯗꯨꯅ ꯂꯥꯏꯕꯛ 3 ꯀꯠꯂꯤ ꯑꯗꯨꯒ ꯂꯥꯏꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯣꯀꯦꯟꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯁꯤꯕ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯤ ꯀꯀꯥ ꯑꯣꯀꯦꯟ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯀꯣ ꯏꯗꯣꯝꯆꯥ ꯑꯃꯗꯤ ꯄꯤꯛꯏꯕ ꯑꯉꯥꯡꯗꯨꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯂꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤ ꯑꯃꯨꯛꯁꯨ ꯎꯔꯦ ꯑꯃꯨꯕ ꯃꯌꯥꯝꯅ ꯍꯔꯥꯎꯅꯔꯤꯕꯗꯨ ꯑꯁꯨꯝꯅ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛꯁꯤꯕꯨ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯔꯔꯣই ꯑꯁꯤ ꯈꯜꯂꯒ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯂꯩꯔꯤꯕ ꯑꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯅꯦ ꯂꯤꯛꯂꯥꯏ ꯅꯪ ꯑꯣꯏꯔꯦꯀꯣ ꯈꯨꯜ ꯑꯁꯤꯕꯨ ꯅꯪꯅ ꯑꯣꯠꯂꯤꯕ ꯐꯩ ꯅꯪꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯒꯅꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯩꯅ ꯉꯝꯃꯦꯗꯅ ꯏꯅꯦ ꯂꯤꯛꯂꯥꯏ ꯅꯪꯒꯤ ꯐꯠꯇꯕ ꯈꯨꯗꯤꯡ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯅꯪꯅ ꯉꯝꯃꯦꯗꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯍꯌꯦꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯤꯃꯤꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ ꯃꯤꯃꯤꯆꯥꯗꯣ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯂꯛꯏ ꯃꯤꯃꯤꯆꯥꯅ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯍꯧꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯣꯀꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯄꯥꯈꯠꯄ ꯐꯥꯎꯏ ꯃꯃꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯦ ꯍꯥꯏꯁꯤꯕꯣ ꯃꯄꯥ ꯑꯗꯨꯅ ꯑꯩ ꯉꯥꯏꯈꯣ ꯃꯃꯥ ꯍꯌꯦꯡ ꯐꯥꯎ ꯌꯦꯡꯉꯁꯤ ꯊꯦꯡꯉꯛꯄꯁꯤꯗ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯃꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡꯅ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯣ ꯊꯝꯃꯤ ꯃꯗꯨꯗ ꯑꯣꯀꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯪꯕꯨ ꯃꯤꯔꯣ ꯅꯪꯁꯨ ꯑꯩꯅ ꯁꯤꯔꯤꯕ ꯑꯁꯨꯒꯨꯝꯅ ꯁꯤꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯔꯤ ꯂꯤꯛꯂꯥꯏꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯈꯨꯠ ꯆꯜꯂꯕꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯒꯅꯤ
ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯛꯅ ꯅꯣꯛꯏ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯤ ꯅꯤꯡꯉꯝꯗꯕꯒ ꯁꯥꯎꯅꯤꯡꯕꯒꯅ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤꯛꯂꯥꯏꯁꯨ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤ ꯍꯧꯈꯤ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯇꯥꯃꯨꯗꯣ ꯃꯁꯥꯗꯣ ꯇꯨꯝꯊꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯊꯟꯇ ꯈꯟꯖꯩ ꯃꯁꯤꯒꯤ ꯄꯤꯕꯥꯍꯟ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯉꯔꯥꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤ ꯉꯔꯥꯡꯗꯤ ꯌꯨꯝꯗꯁꯨ ꯂꯩꯕ ꯎꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯜꯂꯛꯂꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯀꯔꯤꯅꯣ ꯑꯃꯁꯨ ꯃꯩꯒ ꯊꯥꯔꯤꯕꯗꯨꯅ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯤ ꯇꯥꯃꯨꯗꯣ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯤꯛꯂꯥꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯃꯨ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯀꯩ ꯂꯩꯔꯦ ꯉꯟꯇꯥꯅ ꯏꯃꯥꯒꯤꯁꯤꯗ ꯂꯥꯛꯄꯁꯤꯗꯤ ꯑꯁꯦ ꯃꯥꯡꯒꯣꯜ ꯁꯣꯝꯗꯅꯦ ꯀꯥꯈꯠꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤꯟꯅꯔꯤ ꯑꯗꯨꯒ ꯇꯥꯃꯨꯅ ꯃꯥꯒꯤ ꯃꯪꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥ ꯊꯣꯔꯛꯂꯤ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥ ꯇꯥꯃꯨ ꯎꯕꯗ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯇꯥꯃꯨꯁꯨ ꯂꯥꯛꯏꯌꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯗꯣ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯈꯤ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯥꯃꯨꯗꯣ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯤꯛꯂꯥꯏꯗ ꯇꯝꯈꯤ ꯂꯤꯛꯂꯥꯏꯁꯨ ꯇꯥꯃꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯥꯃꯨꯗ ꯇꯧꯔꯛꯏꯕꯁꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯤ ꯂꯤꯛꯂꯥꯏꯅ ꯉꯥꯏꯈꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯟꯈꯤ ꯂꯤꯛꯂꯥꯏꯅ ꯐꯝꯊꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯛꯄꯒ ꯇꯥꯃꯨꯗ ꯃꯥꯅ ꯎꯔꯤꯕꯗꯣ ꯍꯥꯏꯔꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯥꯃꯨꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯂꯤ ꯇꯥꯃꯨꯅ ꯂꯤꯛꯂꯥꯏꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯤ ꯂꯤꯛꯂꯥꯏꯅ ꯉꯥꯏꯈꯣ ꯅꯪ ꯍꯧꯖꯤꯛ ꯌꯥꯈꯤꯔꯣꯏ ꯅꯪꯁꯨ ꯃꯥꯅ ꯇꯧꯔꯛꯄꯒꯤ ꯅꯁꯥꯗꯨꯁꯨ ꯌꯥꯗ꯭ꯔꯤ ꯅꯁꯥꯗꯣ ꯐꯔꯕ ꯀꯥꯟꯗ ꯇꯧꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯑꯣꯀꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗꯅ ꯑꯌꯨꯛ ꯑꯗꯨꯗ ꯈꯨꯜ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯏꯅꯦ ꯏꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯏ ꯃꯥꯅ ꯀꯧꯔꯛꯄꯗꯣ ꯇꯥꯕꯗ ꯑꯣꯀꯦꯟꯒꯤ ꯃꯃꯥ ꯑꯗꯣ ꯊꯣꯔꯛꯏ ꯃꯦꯃꯤꯆꯥꯁꯨ ꯊꯣꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯎꯀꯦꯟꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯤꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯦꯃꯤꯆꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯈꯤ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯎꯔꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯦꯃꯤꯆꯥ ꯃꯌꯥꯝꯗꯨ ꯏꯟꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯇꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯅꯥꯅꯕꯨ ꯊꯦꯡꯅꯔꯛꯏꯕꯅꯣ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯌꯨꯛꯀꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯤꯗꯨꯅ ꯌꯨꯝꯗ ꯆꯦꯜꯂꯛꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩꯍꯧꯔꯦꯅ ꯍꯥꯏꯕꯗꯨꯗ ꯈꯨꯜ ꯃꯤꯒ ꯂꯥꯛꯏꯕꯁꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯁꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯖꯩ ꯃꯃꯥꯏꯁꯤꯁꯨ ꯃꯨꯁꯤꯟ ꯃꯨꯏ ꯈꯨꯜꯁꯦ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯌꯥꯎꯔꯤꯌꯦ ꯑꯁꯨꯝꯅ ꯑꯣꯀꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯄꯣꯠꯂꯣꯏꯅꯕ ꯇꯧꯔꯤ ꯑꯣꯀꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯀꯥꯟ ꯑꯁꯤꯗ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯗꯣ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯉꯥꯡꯁꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏꯐꯝꯗ ꯄꯨꯗꯨꯅ ꯄꯣꯠꯂꯣꯏꯕ ꯍꯧꯔꯛꯏ ꯅꯣꯡꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯄꯣꯠꯂꯣꯏꯐꯝꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯣ ꯍꯥꯏꯅꯩ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯁꯥ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯤ ꯄꯣꯠꯂꯣꯏꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯉꯁꯥꯏꯗꯒꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯣ ꯐꯨꯗꯠ ꯐꯨꯕ ꯃꯈꯩ ꯆꯨꯕ ꯍꯧꯔꯛꯏ ꯄꯣꯠꯂꯣꯏꯐꯝꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯗꯣ ꯃꯌꯨꯝ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯅꯔꯛꯏ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯐꯨꯗꯠ ꯐꯨꯈꯩ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯥꯊꯈꯤ ꯃꯦꯃꯤꯆꯥ ꯍꯣꯏꯗꯨꯁꯨ ꯅꯣꯡ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯂꯦꯛꯄ ꯂꯥꯛꯇ꯭ꯔꯤ ꯁꯣꯝꯗꯅ ꯂꯤꯛꯂꯥꯏꯗꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯊꯔꯤ ꯉꯁꯤ ꯁꯤꯔꯤꯕꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪ ꯆꯤꯡꯅꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯊꯔꯤ
ꯂꯤꯛꯂꯥꯏꯁꯨ ꯃꯥꯅ ꯅꯠꯇꯦꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯂꯤ ꯃꯣꯏ ꯑꯅꯤꯒꯤ ꯈꯟꯅ ꯆꯩꯅꯔꯤꯕ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯁꯅꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯈꯥꯝꯕꯗꯒꯤ ꯈꯟꯅꯕ ꯑꯗꯣ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯗꯣ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ngasi siriba adugi maramda liklaina tawduna hatpani haibase mamada tammi laimatondo wa adu tabada yamna sawningbu phor'i aduga machanupi lajing lembida asumna hairi mahakna khulsibu awaba yamna tahandawri mahakse para ama tambibadi mathuk tai asumna hairi lajing lembisu ima aisu ngasidi karigumba khara tawge ima pathana ba tawbiru ro hairi laimatona asumna hairam ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯄꯣꯊꯥꯅꯕ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯅꯣꯡꯅꯒ ꯇꯥꯕꯅꯤ ꯃꯈꯨꯠꯇ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯣꯛꯏꯕ ꯑꯗꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯀꯧꯕ ꯍꯧꯔꯛꯏ ꯂꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯒꯦ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯏ ꯂꯤꯛꯂꯥꯏꯅ ꯀꯅꯥꯒꯤ ꯂꯥꯏꯅꯣꯅꯦ ꯊꯥꯔꯛꯏꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯈꯪꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯂꯤꯛꯂꯥꯏꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯊꯥꯔꯛꯏꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒ ꯐꯨꯅꯍꯜꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯑꯀꯟꯕ ꯃꯍꯩ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯤ ꯂꯤꯛꯂꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯍꯩ ꯁꯤꯖꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯤ ꯀꯤꯕꯅ ꯂꯣꯏꯅꯈ꯭ꯔꯦ ꯇꯨꯝꯕꯁꯨ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ ꯁꯣꯝꯗ ꯂꯤꯛꯂꯥꯏꯅ ꯂꯥꯛꯆꯕ ꯍꯦꯟꯖꯜꯂꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯣ ꯂꯤꯛꯂꯥꯏꯒꯤ ꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯝꯕ ꯍꯧꯔꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯊꯥꯈꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯆꯦꯟꯕ ꯍꯧꯔꯛꯑꯦꯅ ꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯗꯣ ꯃꯥꯅ ꯈꯔ ꯂꯥꯛꯆꯔꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯁꯤꯡꯅꯈꯣꯗꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯂꯧꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯤꯛꯂꯥꯏꯅ ꯂꯥꯛꯆꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥꯟꯗ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯃꯥꯏꯕꯤ ꯊꯥꯂꯩꯃꯗꯣ ꯅꯤꯡꯁꯤꯡꯖꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯎꯔꯦ ꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ ꯏꯃꯥꯅ ꯇꯥꯛꯄꯤꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯤ ꯈꯜꯂꯒ ꯊꯥꯂꯩꯃꯅ ꯇꯥꯛꯄꯤꯈꯤꯕ ꯑꯔꯨꯕ ꯂꯩꯋꯥꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯤꯛꯂꯥꯏꯒꯤ ꯂꯌꯥꯝꯅ ꯅꯝꯕ ꯑꯗꯣ ꯅꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯤꯛꯂꯥꯏꯗꯣ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ ꯃꯍꯥꯛꯁꯨ ꯂꯩꯋꯥ ꯑꯀꯟꯕ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯑꯔꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯆꯦꯟꯕ ꯍꯧꯔꯛꯏ ꯂꯤꯛꯂꯥꯏꯁꯨ ꯃꯁꯥ ꯑꯗꯣ ꯍꯨꯃꯥꯡ ꯀꯥꯕ ꯍꯧꯔꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯍꯥꯛꯅ ꯉꯝꯂꯕꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯂꯤꯛꯂꯥꯏꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝ ꯑꯗꯣ ꯂꯤꯛꯂꯥꯏꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯛꯅꯕ ꯍꯧꯔꯛꯂꯤ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯗꯣꯝꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯤꯛꯂꯥꯏꯗꯣ ꯆꯩꯅꯥ ꯐꯥꯎꯔꯛꯏ ꯃꯔꯛ ꯑꯁꯤꯗ ꯁꯤꯕꯇ ꯉꯥꯏꯔꯤꯕ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯁꯨ ꯌꯥꯎꯔꯤ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯈꯤ ꯑꯗꯨꯒ ꯑꯋꯥꯡꯕ ꯍꯩꯅꯧ ꯃꯁꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯆꯣꯡꯊꯔꯛꯈꯤ ꯑꯁꯨꯝꯅ ꯆꯣꯡꯊꯔꯛꯄ ꯑꯁꯤꯗ ꯑꯣꯀꯦꯟꯒꯤ ꯊꯋꯥꯏꯗꯣ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯏꯗꯣ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯥꯗ ꯂꯩꯔꯝꯕ ꯅꯨꯡꯗꯨꯝ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯃꯐꯝ ꯑꯗꯣ ꯏ ꯉꯥꯛꯇ ꯉꯥꯏꯈꯤ ꯂꯤꯛꯂꯥꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯤꯛꯂꯥꯏꯅ ꯁꯤꯕ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯍꯤꯡ ꯁꯤꯃ ꯂꯣꯏꯁꯤꯟꯈꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯤꯛꯂꯥꯏꯒꯤ ꯅꯨꯄꯥꯗꯣ ꯍꯧꯒꯠꯇꯨꯅ ꯋꯥꯀꯤꯡ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯤꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯈꯤ ꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗ
ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯂꯤꯛꯂꯥꯏꯒꯤ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯝꯕ ꯃꯤꯁꯤ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏ ꯁꯤꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯇꯥꯔꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯝꯗꯦ ꯃꯍꯥꯛꯇꯤ ꯀꯔꯝꯅ ꯁꯤꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯁꯣꯝꯗꯁꯨ ꯃꯤꯅ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄꯗꯒꯤ ꯇꯥꯃꯨꯁꯨ ꯂꯤꯛꯂꯥꯏ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯔꯤ ꯇꯥꯃꯨꯗꯣ ꯂꯤꯛꯂꯥꯏꯅ ꯁꯤꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯁꯤꯡꯅꯕ ꯍꯧꯈ꯭ꯔꯦ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯃꯨꯗꯣ ꯃꯁꯥꯗꯣ ꯂꯩꯇꯥꯖꯗꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯥꯡꯒꯣꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯥꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯅꯦꯅ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯃꯃꯥꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯑꯉꯛꯄ ꯐꯥꯎꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤ ꯇꯥꯃꯨꯁꯨ ꯂꯤꯛꯂꯥꯏꯅ ꯇꯝꯕꯤꯔꯝꯕ ꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯥꯡꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯈꯨꯜꯗꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯣ ꯃꯤꯄꯥꯏꯅꯕ ꯐꯥꯎꯏ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯂꯤꯛꯂꯥꯏꯒꯤ ꯄꯣꯠꯂꯣꯏꯕꯤ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯏꯇꯥꯎ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯃꯁꯥꯁꯦ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯝꯃꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯅꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯤꯁꯤ ꯆꯥꯗꯅꯒ ꯁꯤꯕꯅꯦ ꯂꯥꯏ ꯇꯤꯟꯒꯁꯨ ꯁꯥꯟꯅꯔꯝꯃꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯟꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯑꯥꯏ ꯑꯉꯥꯡꯁꯥ ꯃꯩꯗꯨ ꯈꯔ ꯀꯟꯅ ꯊꯥꯖꯤꯜꯂꯨ ꯑꯥꯏ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯩ ꯑꯗꯣ ꯀꯟꯅ ꯊꯥꯔꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯈꯨꯜꯁꯦ ꯀꯝꯗꯧꯅ ꯀꯟꯒꯅꯤ ꯈꯨꯜꯖꯥꯁꯤꯡꯁꯦ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯑꯩꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯕ ꯂꯩ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯃꯥꯒ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯥꯡꯃꯤꯟꯅꯁꯦ ꯃꯗꯨꯗ ꯂꯩꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖꯤꯡ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯉꯁꯤ ꯁꯤꯔꯤꯕ ꯑꯃꯥꯏꯕꯤꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯅꯔꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦꯗ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒꯤꯗꯤ ꯅꯌꯥꯝꯕ ꯑꯃꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯏꯃꯥ ꯌꯥꯔꯁꯦ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯈꯪꯉꯤ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯦ ꯂꯥꯡꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯥꯡꯂꯤ ꯁꯣꯝꯗꯅ ꯇꯥꯃꯨ ꯍꯣꯏꯗꯅꯤ ꯇꯥꯃꯨꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ ꯃꯆꯥꯁꯤꯡꯅ ꯃꯉꯣꯟꯗ ꯐꯖꯅ ꯋꯥ ꯍꯥꯏꯔꯕꯁꯨ ꯇꯥꯃꯨꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯃꯆꯥꯁꯤꯡꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ ꯑꯁꯣꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯥꯃꯨꯗꯣ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯤ ꯉꯁꯤꯗꯤ ꯈꯨꯜꯗꯣ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯀꯤꯕ ꯐꯪꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯈꯨꯜꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ ꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯏ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯎꯆꯥꯟꯅ ꯇꯧꯗꯨꯅ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯈꯨꯜ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯐꯪꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯅꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯤꯕꯗꯣ
ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤꯒ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯂꯤ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯊꯝꯈꯤꯕ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯇꯝ ꯑꯍꯨꯝ ꯑꯗꯨꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯡꯀꯣꯛꯇ ꯃꯤꯇꯝ ꯑꯍꯨꯝꯗꯨ ꯍꯥꯞꯇꯨꯅ ꯈꯨꯜꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯂꯌꯥꯝ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯃꯤꯅꯝ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯂꯥꯛꯏꯕ ꯑꯗꯣꯝꯗ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯂꯥꯛꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯣ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯥꯀꯟꯗꯒꯤ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯅꯣꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯗꯨꯗ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯀꯦꯟꯒꯗꯧꯒꯤ ꯇꯧꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅ ꯄꯥꯜꯂꯒ ꯂꯩꯔꯤꯕꯗꯣ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯃꯗꯨ ꯎꯕꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯧꯒꯅꯤ ꯅꯪꯅ ꯉꯝꯃꯒꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯜꯂꯨ ꯑꯩꯅ ꯉꯝꯂꯒꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯔꯨꯕꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯅꯤ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯣꯟꯗꯤ ꯑꯣꯟꯊꯣꯛꯇꯦ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯝꯕ ꯂꯥꯏꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯏꯟꯅꯔꯛꯏꯕꯁꯤꯕꯣ ꯍꯥꯏꯗꯨꯅꯈꯜꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯂꯥꯏ ꯑꯅꯤꯗꯣ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯈꯩ ꯇꯨꯝꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯥꯃꯨꯗꯣ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯇꯥꯃꯨꯗꯣ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩ ꯈꯔ ꯄꯥꯏꯗꯨꯅ ꯃꯪꯂꯣꯝꯗ ꯂꯥꯛꯏ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯪ ꯑꯗꯣ ꯌꯧꯔꯦ ꯃꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯊꯝꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗꯒꯤ ꯃꯪ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯇꯧꯕ ꯑꯃ ꯍꯧꯒꯠꯂꯛꯂꯤ ꯇꯥꯃꯨꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯗꯨꯗ ꯃꯪ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯃꯨꯕꯗꯨꯅ ꯃꯪꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯃꯨꯁꯨ ꯂꯩꯋꯥ ꯁꯣꯟꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯤꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯇꯥꯃꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯀꯤꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯜ ꯃꯤꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯄꯥꯈꯠꯅꯅ ꯆꯦꯟꯅꯔꯤ ꯂꯩꯃꯇꯣꯟꯁꯨ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯝꯕꯗꯒꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯅꯔꯛꯏ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯟꯗꯛ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯕ ꯂꯤꯛꯂꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯗꯣ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗꯦ ꯍꯥꯏꯅꯩꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯤꯔꯤꯕ ꯑꯍꯜ ꯑꯗꯣ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯇꯧꯗꯨꯅ ꯂꯧꯈꯠꯂꯛꯂꯤ ꯃꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯀꯤꯕ ꯐꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯎꯏꯁꯟꯗꯕꯤꯗ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯁꯤꯔꯝꯃꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯞꯄ ꯍꯧꯔꯛꯏ ꯂꯩꯃꯇꯣꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯏ
Mana halakpada macanupado ayuki thabak chattogi thor'i. Maruda leimatona ibungo thabak chattoribado numit tadringeda yumda halaknaba tawko. Malemsu hoi haiduna mana chattoriba thabak ado chatkhri. Somda laijing lemido magi phamung mathakta khongrai chanduna phamduna leirami. Leimatonsu macanupigi ka aduda changakpada leiramliba mataw aduda swai lawi. Laijing lemido asum phamlambadagi masa ado nikpa hor'i. Asumna tawba asida leimatonasu khangli macha se iswar tongle haiba. Leimatonasu khuru khudu kunduna leiri. Asumna tawdari ngai asida khulgi mi khara laijing lembibu unanabagidamagta mangonda leplaga ine haina leimatonbu kawri. Masidagi leimatonsu taraduna mapanda thor'i. Khulgi mi singaduna laijing lembi amukta unajagi hairi. Leimatona wa haye tawbaga laijing lemido imungdagi kappaga wa haiba hor'i. Mapanda leinariba mi sing ado imungda loina changsinar'i. Aduga makhoisu laijing lembido isor tongle khangladuna khuru khudu kunduna phamnari. Laijing lembi masa ado niklaga kapladuna hairi. Ha nuksida isa inaw oiriba sa khulase mikap mirau kholna pik thallagani. Mapang kainabagi awa maichak langgadori tinmu laimu kayana taibang miyui oiriba nakhoigi nathwai bu pugadawi matam pumbada honari adunane isa inai oiriba sa purnima jawdiba phawpa thongal wangmalanganu atheng amam chatkanu ko. Asi haiduna makha taba loidringai laijing lembido wanthari. Masidagi tumin tanaramba miyui singado laijing lembigi manakta chensindar'i. Mama leimatona masabu kongkhat piduna lakliba khul adugi mi amada ising asengba khara pubiraknaba hairi. Maruda khulgi nupa amana leimatonu hoiki chakhnda changchinduna asengba ising khara lawraga piki. Maruda leimatona ising ado laijing lembigi lewaida khara hapi. Asomna tawbadagi laijing lembido gyan khara lakli. Leimatona masada ising kharaga pithai aduga leimatona khara pharabro khulgi ahal singse nambu unaba laklibani haiduna hairami. Laijing lembidi khara phari ima ai ngahakta pothagi gi kona sanarasi hailaga aduma hipthakri. Maruda leimatona hoi adudi ai mangonda oina wari sanaruki nang potharo ko haiduna mangolomda thorakle. Aduga khulgi ahal oiba amana leimatonda ibema aikuna laklibase khul aseta thokliba si laitinga mari leinaba mali haiduna ibema laijing lembida tanaroge laklibani. Aduga ngasi mana pharo ibadu tabada aikhoidi tu chungi karamna thoklagadobino khangdeda. Maruda leimatona khangre khura aisu kai haigadoino. Maruda galamna amuk hairi ngara ngahan sikhiba amaibe liklai haibra adugi laisingdu loisillamde hairi. Ado phare huren nungthillo laklage aduga karino amuk tanarasi haujik aikhoisu hananaba tawrage ko. Asomna wari sanaraba matung khulgi ahal singdo satkhri. Somda tamudo ngasina kari tawsige khali. Bibahal hoigi imungdasu karigumba khara tawningi. Tamudo wakal asum tawri. Mama liklaina mangonda pibiramba migi makhut ado khangning hek ningsinglaklei. Saru ado mana magi kangkha makhata thamkhibado ningsinglai. Masidagi mahak imungda changladuna sakhumdagi thang suri ama pairaduna magi katamna prap lakli. Mana tawriba singado machanupi aniduna karisu hairudri phajana khumlakloi khalladuna tumina leikhi. Somda tamudo magi ka hek jobaga kangkha makha aduda thamkhiba saru ado tawkhaiduna thiri. Asumna tawthokduna thirakpada mayom ama yomduna thamkhibado thengnari. Saru adu phangbada yamna harauki. Mana tamningliba thabak adu mai paklagani khanbada. Asomna asum haukibana nungthilge matam oirakli. Bibahaldo ngasidi thabak chatti. Mahaki nupi sana hanbiga wari sanari. Bibahalna sana hanbida mama ngasidi laikhidraba isa nupidu mangda laktuna mapa ingonda wa kaya mahairamine. Wadu tabada sana hanbina kainu haisibo asibati wa hainati haidaine ado isana kari wa hairamino. Asomna hangbada bibahalna mapi irastilladuna hairi
ꯃꯃꯥ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯗꯨꯅ ꯑꯩꯕꯨꯁꯨ ꯊꯋꯥꯏ ꯂꯧꯔꯒꯅꯤ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯂꯣꯏꯔꯅꯤ ꯍꯥꯏꯔꯝꯃꯤꯅꯦ ꯃꯃꯥ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤꯗꯣ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯆꯤꯡꯅꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯗꯣ ꯀꯞꯄ ꯍꯧꯔꯛꯏ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯣ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯀꯤꯕ ꯐꯥꯎꯅꯔꯤ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯃꯆꯥꯁꯤꯡꯗ ꯃꯥꯕꯨ ꯀꯧꯔꯛꯀꯅꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯈ꯭ꯔꯦ ꯃꯈꯨꯠꯇꯁꯨ ꯂꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯈꯣꯠꯄ ꯍꯧꯔꯛꯏ ꯁꯣꯝꯗꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯐꯛꯂꯥꯡ ꯑꯍꯨꯕ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯇꯝꯃꯨꯅ ꯑꯁꯨꯝ ꯈꯣꯠꯄꯗ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ ꯆꯐꯨ ꯑꯗꯨ ꯇꯞꯅ ꯂꯧꯈꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯊꯕꯛ ꯇꯧꯁꯤꯟꯅꯩ ꯇꯝꯃꯨꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯃꯥꯅ ꯊꯝꯈꯤꯕ ꯁꯔꯨ ꯑꯃꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯏꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯋꯥꯔꯛꯇꯨꯗ ꯐꯝꯊꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯋꯥꯄꯟꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯇꯝꯃꯨꯅ ꯀꯧꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯤ ꯃꯗꯨꯗ ꯇꯝꯃꯨꯁꯨ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯏ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯠ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯤꯠꯂꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯝꯃꯨꯒꯤ ꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯛꯏ ꯑꯃꯨꯕ ꯑꯗꯨꯗ ꯇꯝꯃꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯊꯦꯡꯕ ꯑꯃꯝꯕꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯃꯊ꯭ꯋꯥꯏ ꯂꯣꯏꯅ ꯂꯧ ꯑꯗꯨꯒ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯪꯒꯤ ꯂꯥꯏ ꯑꯗꯨꯅ ꯇꯝꯃꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯝꯃꯨꯗꯣ ꯃꯥꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯣ ꯑꯃꯨꯛ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯄ ꯑꯁꯤꯗ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯃꯩꯈꯨ ꯑꯣꯏꯅ ꯇꯧꯕ ꯑꯃꯨꯕ ꯑꯣꯏꯅ ꯊꯣꯔꯛꯈꯤ ꯃꯩꯈꯨ ꯑꯗꯣ ꯃꯤꯒꯤ ꯁꯕꯥꯟꯗ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯇꯝꯃꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯇꯝꯃꯨ ꯑꯗꯨꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯋꯥꯏ ꯅꯪꯁꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯔꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯆꯐꯨ ꯑꯁꯤꯗꯒꯤ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯝꯃꯨꯅ ꯍꯥꯏꯔꯨꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯑꯗꯨꯝ ꯁꯥꯎꯅ ꯌꯦꯡꯂꯤ ꯃꯗꯨꯗ ꯇꯝꯃꯨꯅ ꯑꯃꯨꯛ ꯅꯪꯅ ꯁꯥꯎꯕ ꯀꯟꯅꯔꯣꯏ ꯊꯋꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯌꯥꯗ꯭ꯔꯒꯗꯤ ꯍꯥꯟꯅꯗꯧꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯖꯤꯟꯒꯅꯤ ꯌꯥꯔꯒꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯗ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯇꯝꯃꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯒꯗꯕꯅꯤ ꯇꯝꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯣ ꯇꯝꯃꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯉꯛꯏ ꯉꯁꯥꯏꯗꯒꯤ ꯃꯃꯤ ꯁꯦꯡꯗꯕ ꯁꯛꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯕ ꯃꯁꯥꯒꯤ ꯃꯁꯛꯇ ꯑꯣꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯁꯤꯗ ꯇꯝꯃꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ ꯅꯪꯒꯤ ꯌꯨꯝꯗꯨꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯣ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯇꯝꯃꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯖꯤꯜꯂꯤ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯊꯋꯥꯏꯗꯣ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯇꯝꯃꯨꯅ ꯂꯩꯋꯥ ꯑꯀꯟ ꯑꯀꯟꯕ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯁꯥꯔꯤ ꯆꯠꯂꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯣ ꯅꯊꯧꯗꯣ ꯇꯧꯔꯨꯁꯨ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯣ ꯕꯤꯕꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯑꯅꯤ ꯊꯥꯈꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯤꯗꯤ ꯃꯕꯨꯡꯁꯨ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯕꯨꯡꯒ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯂꯦꯝꯕꯁꯨ ꯃꯆꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯇꯥꯔꯤ ꯀꯤꯕꯁꯨ ꯐꯥꯎꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯞꯊꯔꯤꯕ ꯀꯥ ꯑꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯔꯤ
ꯑꯗꯨꯒ ꯃꯗꯨꯗ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯂꯦꯝꯕꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯍꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥ ꯂꯩꯃꯇꯣꯟꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯂꯩꯃꯇꯣꯟꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗꯤ ꯀꯨꯏꯔꯝꯂꯔꯣꯏ ꯍꯌꯦꯡꯒꯤ ꯃꯊꯪꯁꯤ ꯑꯣꯏꯔꯝꯒꯅꯤ ꯀꯔꯝꯃꯥꯏꯅꯕꯨ ꯇꯧꯒꯗꯧꯔꯤꯒꯦ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯇꯥꯒꯗꯧꯔꯤ ꯏꯃꯥ ꯃꯗꯨꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯏꯅꯔꯛꯄ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯒꯠꯇꯨꯅ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯒ ꯌꯦꯡꯕꯗ ꯇꯃꯨꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯣ ꯎꯈꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯂꯨꯗꯨꯔꯤꯗ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯪꯂꯗꯨꯅ ꯑꯃꯨꯛ ꯄꯣꯊꯥꯈꯤꯕꯅꯤ ꯑꯁꯣꯝꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯃꯇꯣꯟꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯀꯤꯕ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯣꯜ ꯁꯥꯔꯗꯨꯅ ꯀꯧꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯑꯍꯜ ꯑꯃ ꯁꯤꯔꯤꯕꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯔꯕ ꯐꯥꯎꯕ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗ ꯃꯥꯒꯤ ꯃꯥꯏꯕꯤ ꯂꯤꯛꯂꯥꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯏꯃꯥ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯂꯥꯏ ꯐꯠꯇꯕꯁꯨ ꯊꯥꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟ ꯑꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯃꯥ ꯀꯤꯔꯦ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯆꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯩꯃꯇꯣꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯤꯕꯗꯣ ꯈꯔꯗꯤ ꯐꯩ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯇꯥꯔꯛꯂꯤ ꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯇꯞꯊꯔꯤꯕꯗꯣ ꯑꯗꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯋꯥꯏꯗꯒꯤ ꯅꯥꯟꯊꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯂꯦꯝꯕꯁꯨ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯈꯤ ꯑꯗꯨꯒ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯁꯦꯝꯂꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯌꯥꯝꯕꯅ ꯂꯥꯇꯦꯟ ꯄꯥꯏꯍꯟꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯂꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝꯂꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯊꯝꯃꯤ ꯑꯁꯣꯝꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯄꯥꯏꯔꯗꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯕ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯤꯠꯇꯗꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯎꯔꯤ ꯑꯗꯨꯕꯨ ꯃꯕꯨꯡꯒꯤ ꯃꯃꯤꯠꯇꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯕꯨꯡꯕꯨꯁꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥ ꯑꯃꯗ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯂꯥꯏ ꯐꯠꯇꯕ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯍꯥꯠꯀꯗꯕꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯗꯨꯅ ꯂꯩꯔꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯥꯎꯕ ꯑꯃꯗꯤ ꯀꯞꯄ ꯅꯣꯛꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯕ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯃꯥꯒꯤ ꯃꯊꯥꯗ ꯀꯤꯔꯗꯨꯅ ꯀꯞꯄꯤ ꯂꯩꯃꯇꯣꯟꯁꯨ ꯃꯗꯨ ꯃꯉꯥꯏ ꯑꯀꯤꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯂꯦꯝꯕꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯌꯥꯝꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯐꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯑꯇꯤꯌꯥꯗꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯏ ꯅꯣꯡ ꯆꯨꯒꯗꯧꯒꯤ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯔꯛꯀꯗꯧꯔꯤ ꯂꯤꯛꯂꯥꯏꯅ ꯂꯦꯝꯕꯒꯤ ꯃꯃꯤꯠꯇ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯂꯧꯔꯗꯨꯅ ꯃꯥꯕꯨ ꯂꯥꯛꯅꯅꯕ ꯀꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯦꯝꯕꯗꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ
ꯃꯗꯨꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯕꯨꯡꯅ ꯇꯧꯔꯤꯕꯗꯣ ꯎꯈꯤ ꯑꯗꯨꯕꯨ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯣ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇ ꯑꯣꯏꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯑꯗꯨꯒ ꯆꯠꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯦꯝꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯃꯕꯨꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯐꯨ ꯑꯍꯤꯡꯕꯗꯣ ꯄꯤꯔꯛꯅꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯦꯝꯕꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯈꯪꯂꯗꯨꯅ ꯆꯐꯨꯗꯣ ꯄꯤꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯥꯌꯥꯝꯁꯤꯡꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯐꯨ ꯑꯗꯣ ꯐꯤ ꯑꯃꯅ ꯆꯦꯠꯅ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯕꯨꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯂꯥꯛꯏ ꯈꯣꯡꯅꯥꯡ ꯑꯗꯣ ꯌꯧꯔꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯂꯥꯏꯔꯣꯟ ꯁꯨꯜꯂꯗꯨꯅ ꯐꯨꯝꯖꯤꯟꯈꯤ ꯉꯁꯥꯏꯗꯒꯤ ꯑꯀꯤꯕ ꯐꯪꯅ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯝꯃꯨꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯀꯤꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯝꯅꯕ ꯍꯧꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯂꯩꯃꯇꯣꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩ ꯄꯨꯊꯣꯛꯍꯟꯗꯨꯅ ꯃꯩ ꯑꯗꯣ ꯀꯣꯛꯊꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯨꯜꯁꯦ ꯍꯥꯟꯅꯗꯧꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯗꯕꯅꯤ ꯑꯗꯨꯕꯨ ꯑꯃꯗꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯈꯔ ꯂꯩꯔꯤꯌꯦ ꯏꯃꯥ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯀꯤꯔꯝꯗꯕ ꯂꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯏ ꯃꯁꯤꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯅꯅꯕ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯇꯝꯃꯨꯗꯣ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯤ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯊꯥꯈꯤꯕ ꯕꯤꯕꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯦ ꯑꯃꯔꯣꯝꯗ ꯃꯥꯅ ꯊꯥꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯕꯗ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯉꯥꯛꯈꯤꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯇꯕ ꯑꯁꯤꯗ ꯇꯝꯃꯨꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯈꯤ ꯁꯣꯝꯗꯅ ꯕꯤꯕꯥꯍꯜ ꯍꯣꯏꯗ ꯊꯥꯔꯛꯈꯤꯕ ꯊꯋꯥꯏꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯕꯥꯍꯜꯗꯣ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯇꯥꯔꯛꯏ ꯊꯋꯥꯏ ꯑꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯕꯤꯕꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯞꯂꯗꯨꯅ ꯀꯧꯕ ꯍꯧꯔꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯕꯤꯕꯥꯍꯜꯁꯨ ꯉꯁꯥꯏꯗꯒꯤ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯇꯥꯔꯝꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯁꯅꯥꯍꯟꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯁ ꯃꯁꯤꯒꯤ ꯃꯤ ꯐꯠꯇꯕꯤ ꯅꯨꯄꯤꯁꯦ ꯑꯣꯊꯣꯛꯅꯁꯨ ꯐꯠꯈ꯭ꯔꯦꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕꯗꯣ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯣꯟꯊꯥꯡꯖꯩꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯌꯦ ꯏꯃꯥ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯅꯥꯍꯟꯕꯤꯗꯣ ꯀꯤꯔꯁꯨ ꯀꯤꯅ ꯃꯄꯨꯔꯣꯏꯕ ꯕꯤꯕꯥꯍꯜꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯏ ꯃꯗꯨꯗ ꯎꯔꯦ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯁꯨ ꯀꯞꯂꯛꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯛꯏ ꯕꯤꯕꯥꯍꯜꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯃꯗꯨꯗ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯒ ꯇꯝꯃꯨꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯊꯥꯕꯤꯌꯨ ꯑꯩ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯂꯕꯗꯤ
ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ ꯑꯗꯨꯒ ꯏꯃꯥ ꯅꯅꯥꯎꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯂꯤ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯍꯜꯁꯨ ꯀꯞꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯛꯂꯕꯅꯤꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯛꯂꯤ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯕꯤꯕꯥꯍꯜꯗꯣ ꯑꯃꯥꯏꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯁꯅꯥꯍꯟꯕꯤꯅ ꯄꯨꯔꯗꯨꯅ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯗꯨꯛ ꯊꯥꯃꯩ ꯊꯥꯔꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗꯣ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯔꯗꯨꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯇꯝꯃꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯍꯣꯔꯦꯟꯁꯦ ꯂꯥꯏ ꯈꯣꯏꯔꯝꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯕꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯝꯃꯤ ꯕꯤꯕꯥꯍꯜꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯔꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤ ꯁꯅꯥꯍꯟꯕꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯇꯣꯟ ꯋꯥ ꯇꯥꯅꯔꯤ ꯂꯩꯃꯇꯣꯟꯅ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯃꯪꯂꯥꯏ ꯑꯗꯨꯗꯤ ꯁꯤꯗ ꯈꯣꯏꯔꯝꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯀꯝꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯦꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯂꯦꯝꯕ ꯊꯣꯔꯛꯄ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯅꯕ ꯍꯥꯏꯔꯤ ꯁꯅꯥꯍꯟꯕꯤꯁꯨ ꯀꯟꯅ ꯍꯥꯏꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯌꯥꯔꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯁꯤ ꯏꯃꯥꯁꯨ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯕꯤꯕꯥꯍꯜꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯕꯤꯕꯥꯍꯜꯅꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯃꯤ ꯕꯤꯕꯥꯍꯜꯁꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯅꯔꯤ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯉꯁꯤꯗꯤ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯕꯨ ꯍꯥꯠꯂꯒꯦ ꯈꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯕꯤꯕꯥꯍꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯕꯨꯡ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯈ꯭ꯔꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯃꯪꯕꯒꯤ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯈꯤ ꯇꯝꯃꯨꯗꯣ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯆꯩꯔꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯀꯤꯔꯛꯂꯤ ꯑꯁꯨꯝꯅ ꯀꯅꯥ ꯀꯅꯥ ꯇꯧꯅꯒꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯁꯦ ꯀꯩꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯝꯃꯨꯗꯣ ꯃꯥꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯃꯥꯅ ꯂꯥ ꯁꯦꯝꯕꯒꯤ ꯊꯝꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯑꯗꯨꯅ ꯂꯦꯟꯈꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯣ ꯃꯉꯛ ꯁꯝꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯂꯩ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯝꯃꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯂꯦꯟꯊꯠꯈꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯤꯡꯉꯝꯗꯅ ꯃꯃꯥꯗ ꯌꯦꯡꯂꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯑꯗꯨꯕꯨ ꯇꯝꯃꯨꯗꯤ ꯃꯆꯥ ꯁꯤꯕꯒꯤ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯦ ꯁꯤꯡꯅꯈꯣꯗꯅ ꯅꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯣꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤ ꯀꯥꯟꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯁꯦꯝꯂꯤꯕ ꯄꯣꯠꯆꯩ ꯑꯗꯣ ꯄꯨꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯟ ꯑꯃ ꯐꯥꯎꯔꯤꯕ ꯑꯁꯤꯕꯣ ꯀꯔꯤꯕꯨ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯨꯅꯗꯨꯅ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯎꯔꯦ ꯇꯝꯃꯨꯅ
ꯃꯆꯥ ꯑꯅꯤꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯎꯈꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯤ ꯑꯣꯏꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯁꯌꯦꯡꯂꯣꯝꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯃꯇꯣꯟꯅ ꯈꯤꯇꯪ ꯂꯦꯡꯈꯤꯕꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯄ ꯑꯣꯏꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜꯕꯤ ꯑꯃꯗꯤ ꯄꯤꯕꯥꯍꯜꯁꯨ ꯉꯛꯄꯅ ꯊꯦꯡꯂꯩ ꯂꯣꯏꯅꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯜꯂꯨꯁꯤ ꯆꯪꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯆꯪꯂꯨꯈꯤꯅꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯍꯧꯔꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯁꯣꯝꯗꯁꯨ ꯇꯝꯃꯨꯗꯣ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯀꯧꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯄꯤꯕꯥꯍꯟ ꯑꯃꯗꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯏ ꯃꯗꯨꯗ ꯃꯥꯅ ꯊꯥꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯍꯣꯏꯗꯗꯤ ꯑꯃꯠꯇ ꯆꯠꯇꯗꯅ ꯄꯤꯕꯥꯍꯜ ꯍꯣꯏꯗ ꯂꯣꯏꯅ ꯆꯠꯈꯤ ꯃꯗꯨꯗ ꯇꯝꯃꯨꯗꯣ ꯑꯉꯛꯄ ꯐꯥꯎꯏ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯁꯅꯥꯍꯜꯕꯤ ꯍꯣꯏꯔꯣꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯗꯅ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯂꯝꯕ ꯇꯥꯏ ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯪꯐꯝ ꯊꯤꯔꯛꯂꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯂꯥꯏ ꯀꯌꯥ ꯊꯥꯗꯣꯔꯛꯏ ꯑꯁꯨꯝꯅ ꯑꯀꯟꯕ ꯂꯥꯌꯥꯝ ꯀꯌꯥ ꯊꯥꯗꯣꯛꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯛꯂꯦ ꯇꯥꯃꯨꯁꯨ ꯃꯁꯥꯗꯣ ꯋꯥꯊꯔꯛꯂꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯤꯛꯂꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯁꯣꯟꯕꯗꯒꯤ ꯇꯥꯃꯨꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯔꯛꯂꯦ ꯇꯥꯃꯨꯁꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯇꯥꯃꯨꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯉꯝꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯇꯥꯃꯨꯗꯣ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯥꯒꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯪꯂꯥꯏꯒꯤ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯄꯤꯌꯨ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯇꯥꯃꯨꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯆꯠꯈꯤꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯊꯋꯥꯏ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯥꯃꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯪꯂꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯣꯏꯅ ꯄꯨꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯨꯗꯣ ꯅꯝꯁꯤꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯤꯜꯂꯨꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯉꯧꯕ ꯐꯤ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯔꯛꯂꯤ ꯃꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗ ꯃꯪꯒꯤ ꯃꯪꯂꯥꯏ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯄꯨꯟꯅ ꯇꯧꯍꯧꯔꯁꯤ ꯉꯁꯥꯏ ꯇꯣꯉꯥꯟꯅ ꯊꯝꯈꯤꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯂꯣ ꯍꯥꯏꯕꯗꯒꯤ ꯄꯤꯕꯥꯍꯜꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯃꯪꯂꯥꯏ ꯑꯗꯨꯒꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯪꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯃꯪꯂꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯗꯣ ꯃꯥꯡꯒꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯤꯡꯗꯣ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯌꯥꯝꯅ ꯋꯥꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯤꯕꯥꯍꯜꯅ ꯇꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯪꯂꯥꯏ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯄꯨꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯄꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜꯕꯤꯗꯣ ꯇꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯀꯩꯁꯨ ꯈꯪꯖꯗꯕꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯗ ꯄꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯅ ꯃꯈꯣꯏꯒꯤ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯗꯨꯅ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯗꯈꯤꯅꯥ ꯈꯔ ꯄꯤꯈꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯄꯤꯕꯥꯍꯜ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯁꯨ ꯃꯌꯨꯝꯗꯨꯗ ꯁꯥꯟꯇꯤ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯝꯂꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ
Wari asida soikiba lankiba wahi wata kibi tabiriba singna pukchal chauna ngakpigani. Wari asigi patu si khara tienkhre masigidamakta mayamna waro biroi. Matung tarakpa wari singda nungai ba asangbo wari kaya hapjaraki. Mayambu aroibata amughana khoirumjari.